ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯕ ꯏꯁꯤꯡꯒꯤ ꯏꯄꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨꯒꯤ ꯏꯔꯣꯜꯅꯨꯡꯗ ꯌꯥꯝꯅ ꯉꯛꯄ ꯁꯛꯂꯣꯟ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯕ ꯃꯁꯛ, ꯃꯤ ꯑꯃꯗꯤ ꯉꯥꯒꯤ ꯁꯛꯂꯣꯟ ꯂꯧꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯉꯥ ꯅꯨꯄꯤ ꯑꯃꯒ ꯉꯥ ꯅꯨꯄꯥ ꯑꯃꯒ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯊꯣꯏ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯊꯧꯗꯥꯡ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯗꯤ ꯌꯥꯅꯤꯡꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯊꯧꯗꯥꯡꯒꯤ ꯃꯄꯥꯕꯨꯡ ꯇꯣꯝꯕꯒ ꯂꯩꯊꯣꯏꯒꯤ ꯃꯄꯥꯕꯨꯡ ꯊꯧꯕꯒ ꯁꯥꯎꯅꯈꯤꯕ, ꯋꯥꯔꯧꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯀꯧꯅꯗꯅ ꯋꯥꯔꯧꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯊꯧꯗꯥꯡ ꯑꯃꯗꯤ ꯂꯩꯊꯣꯏ, ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ, ꯑꯃꯒ ꯑꯃꯒ ꯆꯪꯊꯣꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝꯅ ꯋꯥꯈꯜ ꯆꯥꯟꯅꯖꯩ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯊꯣꯏꯅ ꯊꯧꯗꯥꯡꯕꯨ ꯎꯅꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯊꯣꯏ ꯋꯥꯗꯤ ꯉꯥꯡꯗ ꯊꯧꯗꯥꯡꯗ ꯃꯈꯗꯥꯡ ꯑꯗꯨ ꯅꯝꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯧ ꯑꯗꯨꯗ ꯊꯧꯗꯥꯡꯅ ꯍꯥꯏꯔꯛꯏ, "ꯂꯩꯊꯣꯏ, ꯀꯩꯗꯧꯔꯦ? ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯗꯤ? ꯅꯪꯅ ꯉꯁꯤ ꯎꯅꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯕꯨ ꯎꯅꯕ ꯂꯥꯛꯑꯒ ꯋꯥ ꯁꯨꯝꯇ ꯉꯥꯡꯗꯦ?" "ꯀꯩꯁꯨ ꯇꯧꯗꯦꯗ, ꯑꯩꯅ ꯁꯨꯝ ꯎꯅꯤꯡꯕꯒꯤ ꯀꯧꯕꯅꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯤ ꯁꯨꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯔꯛꯈꯤꯗꯕ." "ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯈꯛꯀꯤꯕꯨ ꯑꯩꯅ ꯍꯦꯟꯅ ꯎꯅꯅꯤꯡꯉꯤꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯦꯡꯕꯒꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ꯭ꯔꯥ ꯅꯪꯒꯤ ꯅꯋꯣꯡ ꯅꯇꯧꯁꯦ? ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯗꯦ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯌꯥꯝꯅ ꯃꯥꯜꯂꯦ." "ꯈꯪꯗꯦꯗ ꯂꯩꯊꯣꯏ, ꯑꯩꯒꯤ ꯏꯌꯣꯡ ꯏꯊꯧ ꯑꯁꯤꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯒꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯅꯪꯒꯤꯗꯃꯛ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯩ, ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯗꯣ ꯃꯇꯝ ꯑꯃꯗ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ." "ꯑꯗꯨꯗꯤ ꯃꯇꯝ ꯑꯗꯣ ꯉꯥꯏꯕ ꯑꯣꯟꯊꯣꯛꯅ ꯋꯥꯒꯗꯧꯔꯤꯗ." "ꯉꯥꯏꯕꯗ ꯀꯜꯂꯣ, ꯑꯩꯗꯤ ꯅꯪꯒꯤꯗꯃꯛꯇ ꯂꯦꯡꯗ꯭ꯔꯕ ꯎꯄꯥꯜꯒꯨꯝꯅ ꯂꯦꯞꯆꯔꯤ꯫ ꯂꯩꯊꯣꯟꯕꯤ, ꯅꯍꯥꯛ ꯈꯛꯀꯤꯗꯃꯛꯇꯅꯤ." ꯂꯩꯊꯣꯏꯅ, "ꯈꯪꯗꯦ ꯊꯧꯗꯥꯡ, ꯑꯩ ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯆꯃꯝꯅꯩ꯫ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯎꯅꯔꯤ꯫ ꯍꯌꯦꯡꯋꯥꯏ ꯑꯃꯨꯛ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯑꯒ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯑꯩꯕꯨ ꯊꯤꯅ ꯇꯧꯕꯤꯒꯗ꯭ꯔꯥ ꯈꯟꯕꯗꯁꯨ ꯑꯩ ꯈꯟꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯇꯦ." "ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯔꯤꯕ ꯍꯥꯏꯕꯗꯨꯅꯤ, ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯑꯁꯥꯎꯕꯁꯤꯡ ꯑꯗꯣ ꯂꯣꯏꯈꯤꯒꯅꯤ, ꯆꯠꯈꯤꯒꯅꯤ꯫ ꯉꯥꯏꯕꯗ ꯀꯟꯁꯤ꯫ ꯃꯇꯝꯅ ꯄꯨꯔꯛꯄ ꯈꯣꯡꯆꯠꯇ ꯑꯩꯈꯣই ꯑꯅꯤꯒꯤꯁꯨ ꯇꯝꯂꯝꯕ ꯂꯥꯏꯕꯛ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯆꯠꯁꯤꯂꯥꯎ, ꯄꯥꯕꯨꯡ ꯃꯆꯥ ꯉꯝꯍꯧꯗꯦ꯫ ꯅꯪꯅ ꯎꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯑꯩ ꯂꯥꯛꯄꯅꯤ." "ꯂꯥꯛꯄꯒ ꯆꯠꯈ꯭ꯔꯁꯤ ꯑꯗꯨꯝ ꯍꯥꯏꯔꯛꯄ, ꯅꯣꯡꯃꯗꯁꯨ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝꯁꯨ ꯄꯤꯕꯤꯗꯦ, ꯐꯪꯁꯨ ꯐꯪꯗꯦ꯫ ꯀꯔꯤꯒꯤꯅꯣꯕ ꯍꯟꯗꯛ ꯃꯔꯛ ꯅꯪꯒꯤ ꯅꯋꯣꯡ ꯅꯇꯧ ꯑꯃ ꯏꯇꯧ ꯇꯧꯔꯛꯏꯁꯤꯕꯣ? ꯏꯍꯦ, ꯃꯁꯤꯗꯤꯕ ꯑꯩꯕꯨ ꯀꯔꯤ ꯑꯑꯣꯟꯕ ꯎꯈ꯭ꯔꯒꯦ? ꯅꯪꯅ ꯎꯅꯁꯤ ꯍꯥꯏꯕꯗ ꯑꯩ ꯂꯥꯛꯏꯁꯤꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯋꯥꯈꯜꯗꯣ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯦ꯫ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯍꯛꯆꯥꯡꯗꯤ ꯀꯝꯗꯧꯔꯤꯒꯦ?" "ꯈꯪꯗꯦꯗ ꯂꯩꯊꯣꯏ, ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ? ꯄꯥꯕꯨꯡꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯋꯥꯔꯤꯁꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯉꯁꯦ ꯍꯥꯏꯕꯁꯨ ꯅꯪꯅ ꯌꯥꯗꯦ꯫ ꯑꯩꯅ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯄꯥꯕꯨꯡꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯁꯨ ꯌꯥꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯝ ꯋꯥꯠꯂꯤꯗ, ꯄꯥꯕꯨꯡꯒꯤ ꯍꯛꯆꯥꯡ ꯍꯥꯟꯅ ꯐꯍꯟꯈꯤꯁꯦ꯫ ꯄꯥꯕꯨꯡꯅ ꯍꯛꯆꯥꯡ ꯐꯅ ꯀꯟꯅ ꯃꯆꯥ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯌꯦꯡꯂꯒ ꯅꯣꯛꯆꯕꯗꯣ ꯑꯩ ꯎꯅꯤꯡꯉꯤ꯫ ꯍꯣꯏ, ꯑꯩꯁꯨ ꯃꯗꯨꯃꯗꯤ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ." ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯂꯩꯊꯣꯏ ꯃꯌꯨꯝ ꯌꯧꯕꯒ ꯃꯃꯥ ꯏꯕꯦꯝꯃ ꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ, ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ? ꯉꯁꯥꯏꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛꯇ ꯍꯟꯖꯤꯜꯂꯛꯏꯁꯤꯕꯣ?" "ꯊꯥꯖꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ꯫ ꯍꯩ, ꯏꯃꯥ ꯄꯥꯎ ꯂꯣꯏꯅ ꯇꯥꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯊꯧꯗꯥꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯏꯃꯥꯅ ꯄꯥꯝꯗꯦ꯫ ꯅꯄꯥꯕꯨꯡꯒꯤꯁꯨ ꯌꯦꯛꯅꯕꯅꯤ꯫ ꯃꯄꯥꯗꯨꯅꯕꯨ ꯅꯪꯕꯨ ꯀꯩꯁꯨ ꯅꯨꯡꯁꯤꯕꯤꯔꯣꯏ." "ꯏꯃꯥ, ꯃꯗꯨꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ꯫ ꯌꯥꯅꯗ꯭ꯔꯤꯕ ꯏꯃꯨꯡ ꯑꯅꯤ ꯑꯁꯦ ꯌꯥꯅꯕꯅ ꯐꯔꯣꯏꯗ꯭ꯔꯣ?" "ꯏꯃꯥ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ꯫ ꯅꯄꯥꯕꯨꯡ ꯇꯥꯈ꯭ꯔꯕꯗꯤꯅꯦ ꯋꯥ ꯌꯥꯝꯅ ꯊꯣꯔꯛꯀꯅꯤ꯫ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅꯕ ꯌꯥꯔꯔꯣꯏ." "ꯏꯃꯥ, ꯑꯩ ꯊꯧꯗꯥꯡ ꯅꯠꯇꯕ ꯑꯃꯠꯇ ꯅꯨꯡꯁꯤꯕꯁꯨ ꯄꯥꯝꯗꯦ꯫ ꯃꯍꯥꯛ ꯈꯛꯇꯅꯤ ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯕ, ꯅꯨꯡꯁꯤꯕꯤꯕ꯫ ꯑꯩ ꯃꯥꯕꯨ ꯀꯥꯎꯕꯗꯤ ꯉꯝꯂꯣꯏꯌꯦ ꯏꯃꯥ꯫ ꯏꯆꯥꯒꯤꯗꯃꯛꯇꯅꯦ ꯅꯄꯥꯕꯨꯡꯅ ꯅꯨꯄꯥ ꯑꯃ ꯍꯥꯏꯅꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯃꯁꯛꯀꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏ꯫ ꯃꯥꯅꯁꯨ ꯅꯪꯕꯨ ꯍꯥꯟꯅ ꯎꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏ꯫ ꯃꯥꯅꯁꯨꯅꯦ ꯅꯪꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯕ ꯃꯥꯜꯂꯤ." "ꯏꯃꯥ, ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ꯫ ꯀꯅꯥꯅꯣ ꯃꯁꯛ ꯃꯁꯥꯁꯨ ꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯔꯝꯅ ꯂꯨꯍꯣꯡꯗꯣꯏꯅꯣ? ꯄꯥꯕꯨꯡꯗ ꯂꯨꯍꯣꯡꯕꯗ ꯍꯥꯏꯗꯣꯛꯄꯤꯈꯣꯅ ꯈꯔ ꯍꯥꯏꯕꯤꯌꯨ, ꯑꯩ ꯂꯨꯍꯣꯡꯉꯣꯏ." "ꯍꯩ, ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯅꯄꯥꯕꯨꯡꯅꯅꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯈꯟꯅꯕ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯅꯪꯒꯤ ꯅꯄꯥꯕꯨꯡꯅ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛ ꯁꯤꯟꯕ ꯂꯥꯡꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯣꯏꯅꯃꯛ ꯂꯣꯏꯔꯕꯅꯤ ꯍꯧꯖꯤꯛ꯫
ꯇꯥꯂꯛ ꯑꯗꯨꯗ ꯃꯄꯥꯕꯨꯡ ꯊꯧꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯧꯕꯗꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯆꯪꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯧꯅꯔꯝꯂꯤꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯉꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ, ꯀꯩꯗꯧꯅꯔꯒꯦꯅꯤ ꯅꯣꯏꯕꯣ? ꯂꯩꯇꯣꯟꯕꯤ, ꯀꯩꯗꯧꯅꯔꯒꯦꯅꯤ ꯅꯈꯣꯏꯕꯣ?" ꯂꯦꯝꯕꯤ ꯍꯥꯏꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯅ ꯍꯥꯏꯔꯛꯏ, "ꯃꯈꯣꯏ ꯄꯥꯕꯨꯡ, ꯂꯩꯇꯣꯟꯕꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯃꯁꯥꯅ ꯀꯌꯥ ꯌꯥꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯩ ꯈꯪꯏ, ꯃꯁꯤꯒꯤ ꯋꯥꯁꯦ ꯅꯍꯥꯟꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ꯫ ꯄꯨꯝꯅꯃꯛ ꯊꯧꯗꯥꯡꯒꯤ ꯍꯥꯛꯇꯛꯇꯒꯤ ꯅꯠꯇ꯭ꯔꯥ? ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯌꯥꯔꯣꯏ꯫ ꯃꯍꯥꯛ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯈꯥ ꯇꯥꯍꯧꯔꯤꯕꯁꯤ꯫ ꯏꯄꯥꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ꯫ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯑꯩꯅ ꯂꯥꯛꯂꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯒꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯅꯪꯅ ꯊꯣꯛꯍꯜꯂꯛꯀꯅꯨ." ꯋꯥꯁꯤ ꯈꯛ ꯍꯥꯏꯔꯝꯂꯒ ꯃꯄꯥꯕꯨꯡ ꯊꯧꯕꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯂꯦꯝꯕꯤꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯕꯦꯝꯃ, ꯃꯁꯤꯗꯒꯤꯗꯤꯅꯦ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ꯫ ꯅꯄꯥꯕꯨꯡꯁꯦ ꯌꯥꯝ ꯁꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯊꯧꯗꯥꯡꯈꯣꯏꯒ ꯑꯩꯈꯣꯏꯒ ꯌꯥꯅꯗ꯭ꯔꯤꯕꯒꯤ ꯃꯔꯝꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯆꯥ ꯈꯪꯕ ꯄꯥꯝꯃꯤ." "ꯕꯦꯝꯃ, ꯏꯃꯥꯕꯨ ꯀꯔꯝꯅ ꯍꯥꯏꯔꯁꯤꯒꯦ ꯈꯪꯗ꯭ꯔꯦ꯫ ꯅꯪꯒꯤ ꯅꯄꯥꯕꯨꯡꯒꯤ ꯃꯃꯥ, ꯅꯪꯒꯤꯅ ꯅꯕꯣꯛ ꯃꯦꯝꯆꯧꯕꯤꯅ ꯂꯩꯈꯤꯗꯕꯒꯤ ꯃꯔꯝ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯊꯧꯗꯥꯡꯒꯤ ꯃꯄꯥꯕꯨꯡ ꯊꯧꯕꯅꯅꯤ." ꯂꯩꯊꯣꯏꯅ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯃꯇꯧ ꯀꯔꯝꯅꯅꯣ? ꯅꯆꯥ ꯋꯥꯈꯜ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯏꯃꯥ." "ꯅꯪꯒꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯊꯧꯗꯥꯡꯒꯤ ꯃꯄꯥꯕꯨꯡ, ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯤꯡꯊꯧꯅ ꯈꯟꯗꯣꯛꯂꯕ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯣꯏꯅ ꯈꯟꯕ ꯅꯤꯡꯕꯗꯤ ꯅꯪꯒꯤ ꯅꯄꯥꯕꯨꯡꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯟ ꯉꯝꯗꯨꯅ ꯍꯜꯂꯛꯄꯗ ꯁꯦꯅꯥꯄꯇꯤ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯃ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯤꯟꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯄꯥꯕꯨꯡꯕꯨ ꯈꯟꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯧꯗꯥꯡꯒꯤ ꯃꯄꯥꯕꯨꯡ ꯊꯧꯕ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯥꯞꯊꯣꯛꯅꯈꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯄꯥꯜ ꯊꯣꯡꯗ ꯐꯖꯕ ꯅꯨꯡꯁꯤꯕ ꯃꯥꯟꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏ ꯃꯅꯨꯡꯗ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤꯗꯤ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏ꯫ ꯅꯣꯡꯃ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯤꯟꯅꯈꯤꯕ ꯋꯥ ꯑꯗꯣ ꯉꯥꯛꯄ ꯆꯠꯈ꯭ꯔꯤꯉꯩ ꯇꯣꯝꯕꯅ ꯏꯃꯥ ꯃꯦꯝꯆꯧꯕꯤꯕꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯏꯃꯥ, ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯄꯥꯕꯨꯡ ꯇꯣꯝꯕꯅ ꯑꯕꯣꯛ ꯃꯦꯝꯆꯧꯕꯤꯕꯨ ꯍꯥꯠꯂꯦ ꯍꯥꯏꯕꯁꯤ ꯆꯨꯝꯗꯕ꯭ꯔꯥ? ꯇꯁꯦꯡꯅ ꯑꯆꯨꯝꯕ ꯋꯥ ꯑꯣꯏꯔꯒꯗꯤ ꯐꯩ꯫ ꯃꯤꯠꯅ ꯎꯍꯧꯕ ꯅꯠꯇꯕ ꯊꯧꯗꯣꯛ ꯑꯃꯅ ꯃꯤꯕꯨ ꯂꯥꯟꯅ ꯈꯟꯕꯗꯤ ꯆꯨꯝꯂꯣꯏꯌꯦ ꯏꯃꯥ." "ꯏꯕꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯈꯣꯏꯒꯤ ꯃꯤꯆꯪ ꯑꯁꯨꯛ ꯌꯥꯝ ꯆꯪꯉꯤꯁꯤꯕꯣ? ꯏꯃꯥꯅ ꯇꯝꯂꯤꯕ ꯄꯥꯎꯁꯤꯡ ꯑꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯊꯧꯕꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯕꯗꯣ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃꯅꯁꯨ ꯎꯍꯧꯋꯦ ꯍꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯊꯣꯛꯂꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯥꯕꯨꯡꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯕ?" "ꯈꯪꯗꯦ ꯏꯕꯦꯝꯃ, ꯅꯄꯥꯕꯨꯡꯒꯤ ꯄꯨꯛꯆꯦꯜ ꯑꯉꯛꯄꯅꯤ꯫ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯗ ꯈꯨꯠ ꯊꯥꯔꯨꯕꯁꯨ ꯉꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯖꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯔꯛꯄꯗ ꯅꯄꯥꯕꯨꯡꯅ ꯅꯪꯒꯤꯗꯃꯛ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯤꯖꯈꯤꯕꯅꯤ꯫ ꯅꯪ ꯄꯥꯕꯨꯡꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯅꯪ ꯌꯥꯅꯤꯡꯗꯕ ꯈꯛ ꯇꯧꯒꯅꯨꯀꯣ ꯏꯕꯦꯝꯃ." ꯂꯩꯊꯣꯏ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯖꯤꯛꯇꯪꯗꯤ ꯃꯀꯥ ꯂꯥꯝꯖꯗꯦ, ꯅꯣꯟꯊꯖꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯏꯃꯥ, ꯑꯩ ꯄꯨꯝꯅꯃꯛ ꯌꯥꯔꯒꯦ꯫ ꯑꯩ ꯂꯨꯍꯣꯡꯂꯒꯦ." ꯂꯦꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯑꯗꯨꯅꯤꯗꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥ ꯍꯥꯏꯕꯗꯣ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯀꯣ, ꯏꯃꯥꯁꯨ ꯊꯣꯛꯂꯨꯈꯤꯒꯦ." ꯁꯣꯝꯗ ꯂꯩꯊꯣꯏꯅ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯏꯄꯥꯛ ꯑꯗꯨꯒꯤ ꯀꯪꯐꯥꯜꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒ ꯃꯄꯥꯕꯨꯡ ꯑꯃꯒ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯕꯨꯡ ꯃꯤꯈꯨꯗꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤꯁꯛ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯔꯝꯃꯤ꯫ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯁꯦꯟ ꯇꯥꯟꯗꯨꯅ ꯍꯤꯡꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯕꯤꯔ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯇꯣꯝꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯥꯝꯆꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯄꯥꯕꯨꯡ ꯃꯤꯈꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯁꯥ, ꯂꯥꯛꯂꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯥꯕꯨꯡ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕ ꯇꯥꯔꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯉꯥ ꯐꯥꯗꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯨ꯫ ꯃꯤꯒꯤ ꯇꯣꯜꯂꯤꯕ ꯁꯦꯜꯁꯤꯡ ꯑꯁꯦ ꯈꯔ ꯁꯤꯡꯇꯣꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ." "ꯍꯣꯏ ꯄꯥꯕꯨꯡ, ꯈꯪꯗ꯭ꯔꯦꯗ ꯍꯟꯗꯛꯁꯦ ꯉꯥ ꯐꯥꯕꯒꯤ ꯄꯣꯠꯊꯣꯛꯁꯦ ꯀꯌꯥ ꯐꯪꯗꯦ꯫ ꯉꯥꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕ ꯈꯪꯗꯦ ꯏꯄꯥꯛ ꯑꯁꯤꯗ." ꯃꯥꯝꯆꯥꯅ, "ꯅꯠꯇ꯭ꯔꯒꯅ ꯄꯥꯕꯨꯡ ꯌꯨꯝꯗ ꯄꯣꯊꯥꯕꯤꯔꯝꯃꯨ, ꯇꯥꯆꯧ ꯑꯩꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯊꯕꯛ ꯑꯗꯨ ꯆꯠꯂꯨꯔꯒꯦ." "ꯌꯥꯗꯦ ꯌꯥꯗꯦ, ꯅꯈꯣꯏ ꯃꯄꯨꯡ ꯃꯔꯩ ꯐꯥꯗ꯭ꯔꯤ꯫ ꯏꯄꯥꯅ ꯅꯍꯥ ꯈꯔ ꯑꯣꯏꯔꯤꯉꯩ ꯑꯁꯤꯗ ꯁꯦꯜꯁꯤꯡ ꯑꯁꯦ ꯁꯤꯡꯗꯣꯛꯄ ꯉꯝꯍꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯇꯝ ꯑꯃꯗꯗꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯛꯈꯤꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯛ ꯈꯔ ꯏꯪꯊꯖꯅꯅꯕ." "ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯦ ꯄꯥꯕꯨꯡ, ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯦꯟꯅ ꯊꯣꯏꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨ꯫ ꯁꯦꯜ ꯌꯥꯝꯅ ꯇꯣꯟꯕꯁꯨ ꯅꯠꯇꯦ, ꯑꯅꯝꯕꯅꯗꯤ ꯂꯣꯏꯅ ꯁꯤꯡꯗꯣꯛꯂꯕꯅꯤ." "ꯍꯣꯏꯗ ꯍꯣꯏꯗ, ꯐꯔꯦ ꯐꯔꯦ,
ꯑꯗꯨꯗꯤ ꯄꯥꯕꯨꯡꯁꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯣꯛꯂꯨꯈꯤꯒꯦ ꯅꯈꯣꯏ ꯑꯅꯤꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯁꯤꯡ ꯈꯔ ꯊꯤꯖꯤꯜꯂꯝꯃꯨ ꯍꯣꯏ ꯄꯥꯕꯨꯡ ꯃꯄꯥꯕꯨꯡꯗꯨ ꯆꯠꯈꯤꯔꯝꯃꯤ ꯕꯤꯔꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯝꯆꯥ ꯑꯍꯜꯁꯤꯡꯅꯗꯤ ꯏꯄꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ ꯑꯃꯗꯤ ꯉꯥꯒꯤ ꯁꯛꯂꯣꯟ ꯑꯅꯤꯃꯛ ꯂꯧꯕ ꯃꯤꯑꯣꯏ ꯂꯩ ꯍꯥꯏ ꯃꯁꯤꯕꯨ ꯑꯆꯨꯝꯕ ꯑꯣꯏꯔꯖꯥꯠꯂꯥ ꯑꯁ ꯇꯥꯖꯥꯎ ꯑꯩꯗꯤ ꯃꯗꯨ ꯀꯌꯥ ꯊꯥꯖꯗꯦꯗ ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯕꯗꯨꯕꯨ ꯀꯔꯝꯅ ꯊꯥꯖꯗꯣꯏꯅꯣ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛꯀꯤ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯊꯥꯏꯅꯉꯩꯒꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯋꯥꯔꯤꯗꯣ ꯆꯠꯅꯔꯔꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯤꯡꯗꯨꯝ ꯊꯤꯔꯨꯁꯤ ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ ꯁꯤꯡꯗꯨ ꯊꯤꯕꯗꯤ ꯄꯨꯡ 10 ꯍꯦꯟꯅ ꯆꯪꯒꯗꯕ ꯅꯠꯇꯦꯗꯅ ꯑꯆꯨꯝꯕꯅꯤ ꯃꯤꯅ ꯍꯥꯏꯅꯩ 이반이 농마 이박 ꯑꯁꯤꯒꯤ ꯃꯅꯨꯡꯗ 이로이ꯗꯨꯅ ꯆꯪꯂꯒ ꯌꯦꯡꯊꯣꯛꯎꯁꯤꯔꯥ ꯑꯁ ꯇꯥꯆꯧ ꯃꯗꯣ ꯀꯌꯥ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝ ꯑꯣꯏꯗꯦꯀꯣ ꯆꯥꯎꯈ꯭ꯔꯕ ꯏꯄꯥꯛ ꯑꯁꯤꯗ ꯀꯔꯝꯅ ꯌꯦꯡꯊꯣꯛꯂꯨꯗꯣꯏꯅꯣ ꯑꯗꯨꯒ ꯑꯩꯗꯤ 이로ꯏꯕꯁꯨ ꯍꯩꯇꯦ 이씨 ꯃꯁꯤꯗꯤ ꯅꯨꯄꯥ ꯑꯣꯟꯊꯣꯛꯅ ꯃꯥꯟꯖꯈꯤꯗ꯭ꯔꯦ ꯑꯣꯏꯕ ꯐꯔꯦ ꯂꯥꯎ ꯁꯤꯡ ꯆꯟꯕ ꯆꯧꯁꯤ ꯂꯥꯎ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯤꯡ ꯆꯟꯕ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯇꯥꯁꯤꯜꯂꯛꯂꯤ ꯕꯤꯔ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯄꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯋꯥꯈꯜ ꯑꯁꯤ ꯈꯛꯇ ꯈꯜꯂꯝꯃꯤ ꯅꯣꯡꯃꯗꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡ ꯂꯩꯔꯤꯕꯅꯤꯅ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯄꯥꯕꯨꯡꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯍꯥꯛ ꯑꯃꯨꯛꯇꯪ ꯆꯪꯗꯨꯅ ꯌꯦꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯧꯗꯥꯡ ꯂꯩꯊꯣꯏ ꯑꯃꯗꯤ ꯈꯣꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯊꯨꯒꯥꯏꯅꯕ ꯍꯥꯏꯗꯨꯅ ꯁꯤꯜꯂꯝꯃꯤ ꯊꯧꯗꯥꯡ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯃꯄꯥꯕꯨꯡꯅ ꯇꯞꯅ ꯀꯧꯔꯛꯏ ꯅꯨꯄꯥ ꯃꯆꯥ ꯆꯠꯈꯤꯅꯨ ꯅꯪ ꯂꯩꯊꯣꯏꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯄꯥꯕꯨꯡ ꯉꯁꯤ ꯐꯥꯎꯕ ꯃꯥꯅ ꯑꯩꯕꯨ ꯂꯝꯖꯤꯡꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯄꯟꯊꯨꯡ ꯌꯧꯈꯤꯒꯅꯤ ꯈꯟꯗꯨꯅ ꯃꯪꯂꯥꯟ ꯀꯌꯥ ꯑꯃ ꯋꯥꯁꯛ ꯀꯌꯥ ꯑꯃ ꯁꯛꯅꯈꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯔꯗ꯭ꯔꯥ ꯏꯄꯥꯒꯤ ꯊꯧꯗꯥꯡ ꯅꯪ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯨꯔꯅꯨ ꯂꯩꯊꯣꯏꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯕꯨ ꯌꯦꯛꯅꯕꯒꯨꯝꯅ ꯈꯜꯂꯤꯕꯗꯨꯅꯤ ꯄꯨꯝꯅꯃꯛ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯍꯥꯏꯅ ꯈꯟꯇꯣꯛꯎ ꯐꯔꯦ ꯄꯥꯕꯨꯡ ꯑꯩ ꯄꯥꯕꯨꯡꯅ ꯄꯥꯝꯗꯕ ꯊꯕꯛꯇꯣ ꯇꯧꯔꯔꯣꯏ ꯑꯩ ꯃꯥꯕꯨ ꯀꯧꯊꯣꯛꯂꯒꯦ ꯑꯩ ꯃꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯊꯧꯗꯥꯡ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯧꯗꯥꯡꯁꯨ ꯂꯩꯊꯣꯏꯕꯨ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯦ ꯂꯩꯊꯣꯏꯁꯨ ꯃꯄꯥꯕꯨꯡꯅ ꯁꯤꯟꯕꯤꯔꯤꯕ ꯅꯨꯄꯥ ꯈꯣꯝꯕꯒ ꯂꯨꯍꯣꯡꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯨꯍꯣꯡꯂꯕꯁꯨ ꯂꯩꯊꯣꯏꯅꯗꯤ ꯃꯥꯕꯨ ꯃꯄꯨꯔꯣꯏꯕꯒꯨꯝꯅ ꯅꯨꯡꯁꯤꯕ ꯉꯝꯂꯝꯗꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯈꯣꯝꯕꯁꯨ ꯂꯩꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯍꯩꯅꯗꯕ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯛꯂꯝꯃꯤ ꯇꯁꯦꯡꯅ ꯃꯥꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯈꯣꯝꯕꯅ ꯂꯩꯊꯣꯏꯕꯨ ꯀꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯂꯩꯊꯣꯏ ꯅꯪꯒꯤ ꯅꯑꯣꯡꯁꯦ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯏꯐꯝꯗ ꯅꯪꯅ ꯀꯔꯤ ꯍꯩꯅꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯑꯩ ꯀꯩꯁꯨ ꯈꯟꯖꯕ ꯂꯩꯇꯦ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯕꯤꯒꯅꯨ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨ ꯂꯩꯊꯣꯏ ꯅꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯍꯥꯏꯌꯨ ꯐꯔꯦ ꯑꯩ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯒꯦ ꯑꯗꯨꯕꯨ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯈꯟꯕꯤꯕ ꯇꯧꯒꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯂꯨꯍꯣꯡꯂꯦ ꯃꯗꯨꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯨꯕꯗꯤ ꯇꯧꯗ꯭ꯔꯤ ꯑꯩꯒ ꯅꯨꯄꯥ ꯑꯃꯈꯛꯀ ꯅꯨꯡꯁꯤꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯌꯥꯅꯗꯦ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯌꯥꯅꯗꯕꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯔꯕꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯅꯣꯡꯃꯗꯤ ꯑꯍꯜ ꯑꯅꯤꯒꯤ ꯑꯁꯥꯎꯕ ꯑꯁꯤꯕꯨ ꯐꯔꯛꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯪꯂꯥꯟ ꯑꯃ ꯁꯥꯒꯠꯇꯨꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛ ꯑꯃ ꯁꯛꯅꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯄꯥꯕꯨꯡꯒꯤ ꯌꯥꯊꯪ ꯉꯥꯛꯂꯒ ꯂꯨꯍꯣꯡꯈꯤꯕ ꯑꯁꯤꯗ ꯃꯥꯅ ꯀꯔꯝꯅ ꯂꯩꯍꯧꯕ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯑꯩ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯂꯩꯊꯣꯏꯒꯤ ꯋꯥ ꯑꯗꯨꯗ ꯈꯣꯝꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯂꯨꯍꯣꯡꯂꯦ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯂꯨꯔꯅꯨ ꯑꯩꯕꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯃꯒꯨꯝꯅ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯉꯝꯒꯅꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯕꯅꯤ ꯇꯥꯂꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯂꯩꯊꯣꯏꯗꯨ ꯃꯀꯣꯛ ꯉꯥꯎꯔꯒ ꯑꯣꯒꯦ ꯍꯥꯏꯅ ꯇꯧꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯈꯣꯝꯕ ꯆꯤꯡꯅꯔꯞ ꯇꯧꯔꯝꯃꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯂꯩꯊꯣꯏꯁꯨ ꯃꯁꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯔꯝꯃꯤ ꯈꯪꯍꯧꯗꯅ ꯋꯥꯈꯜ ꯑꯃꯈꯛ ꯂꯥꯛꯂꯤ ꯈꯪꯍꯧꯗꯅ ꯂꯥꯛꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯍꯥꯛ ꯃꯁꯥꯗ ꯄꯥꯈꯠꯄꯅ ꯅꯤꯛꯂꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯄꯤꯕꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯊꯧꯗꯥꯡꯒꯤꯅꯤ ꯂꯩꯊꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯊꯥ ꯁꯥꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗ ꯕꯤꯔ ꯑꯃꯗꯤ ꯃꯥꯝꯆꯥ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯊꯨꯝꯃꯣꯛ ꯁꯥꯔꯤ ꯃꯄꯥꯕꯨꯡꯁꯨ ꯆꯠꯀꯗꯕꯒꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯈꯔ ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯤ ꯕꯤꯔꯅ ꯍꯥꯏꯔꯛꯏ ꯃꯥꯝꯆꯥ ꯅꯪꯕꯨ ꯇꯥꯆꯧꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯑꯃꯨꯛꯇ ꯄꯥꯡꯊꯣꯛꯁꯤꯗ ꯇꯥꯆꯧ ꯃꯤ ꯁꯤꯕ ꯌꯥꯕ ꯊꯕꯛꯇꯨꯕꯨ ꯀꯅꯥꯅ ꯇꯧꯅꯤꯡꯗꯣꯏꯅꯣ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ ꯍꯩ ꯃꯁꯤꯗꯤ ꯄꯪꯈ꯭ꯔꯦꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯤ ꯉꯥ ꯑꯃ ꯊꯦꯡꯅꯔꯒ ꯐꯥꯔꯗꯤ ꯄꯨꯔꯛꯁꯤ ꯍꯥꯏꯕꯅꯤꯅꯦ ꯑꯗꯨꯒ ꯀꯩꯗꯧꯗꯣꯏꯕ
ꯑꯄꯪꯁꯤꯗꯤꯕ ꯃꯗꯨꯗꯒꯤ ꯀꯥꯟꯅꯕ ꯂꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯅꯤ ꯃꯁꯤꯗꯤ ꯄꯪꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯛꯇꯣꯏꯅꯤ ꯈꯪꯉꯕ ꯑꯁ ꯃꯥꯝꯆꯥꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯦ ꯑꯣ ꯍꯣꯏ ꯇꯥꯆꯧ ꯑꯩ ꯁꯦꯜꯕꯨꯗꯤ ꯌꯥꯝ ꯄꯥꯏꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗꯧꯔꯤꯕ꯭ꯔꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯔꯁꯤꯗꯤ ꯄꯥꯕꯨꯡ ꯍꯌꯦꯡ ꯆꯠꯈ꯭ꯔꯅꯤ ꯍꯪꯆꯤꯠ ꯍꯦꯛꯇ ꯇꯧꯔꯁꯤ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯔꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯅꯗ꯭ꯔꯤꯕꯁꯦ ꯑꯩꯈꯣꯏꯁꯨ ꯃꯨꯛꯈꯥꯏꯔꯒ ꯂꯦꯞꯁꯤ ꯍꯣꯏ ꯇꯥꯆꯧ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯤ ꯈꯣꯝꯕꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯊꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯨ ꯍꯟꯊꯔꯛꯂꯝꯃꯤ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯕ ꯉꯝꯂꯛꯇ꯭ꯔꯦ ꯑꯃꯗꯤ ꯃꯥꯕꯨ ꯃꯥꯡꯍꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ ꯑꯍꯤꯡ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃꯗꯤ ꯈꯣꯝꯕꯅ ꯂꯩꯊꯣꯏꯅ ꯇꯨꯝꯂꯤꯉꯩꯗ ꯃꯥꯕꯨ ꯋꯥꯟꯊꯍꯟꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯂꯣꯏꯅꯃꯛ ꯄꯨꯟꯁꯤꯜꯂꯒ ꯃꯥꯕꯨ ꯀꯪꯐꯥꯜ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯏꯟꯊꯨꯔꯝꯃꯤ ꯅꯪꯒꯨꯝꯕ ꯂꯝꯆꯠ ꯅꯥꯏꯗꯕ ꯅꯨꯄꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤꯡꯗꯦ ꯅꯪꯗꯤ ꯃꯁꯤꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕꯅꯤ ꯂꯩꯍꯧꯔꯣ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯑꯄꯪꯕꯅꯤ ꯈꯟꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯁꯥꯟꯅꯕꯤꯔꯝꯕ ꯅꯝꯊꯥꯛ ꯍꯩꯕꯤ ꯅꯪ ꯉꯁꯤꯗꯤ ꯋꯥꯅ ꯈꯥꯡꯂꯣ ꯈꯣꯝꯕ ꯋꯥꯁꯦ ꯍꯥꯏꯔꯒ ꯁꯥꯎꯅ ꯑꯃꯨꯛ ꯏꯔꯣꯜꯅꯨꯡꯗ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯕꯤꯔ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯑꯃꯨꯛ ꯏꯄꯥꯛ ꯑꯗꯨ ꯇꯝꯅ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯊꯔꯛꯂꯝꯃꯤ ꯂꯥꯞꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯊꯨꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗꯗꯤ ꯇꯥꯔꯝꯂꯤꯕ ꯃꯤ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯁꯣꯔ ꯊꯤꯡꯀꯠꯈ꯭ꯔꯦ ꯃꯥꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄ ꯃꯪꯂꯥꯟ ꯑꯗꯨ ꯃꯪꯐꯥꯎꯅꯔꯦ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯁꯣꯛꯅꯅꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯐꯥꯎꯕ ꯂꯪꯊꯣꯛꯂꯝꯂꯒ ꯉꯥ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯕꯒ ꯃꯥꯝꯆꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯃꯥꯝꯆꯥ ꯍꯧꯒꯠꯂꯝꯃꯤ ꯀꯩꯅꯣꯝ ꯌꯦꯡꯉꯨ ꯂꯥꯛꯎ ꯃꯥꯝꯆꯥ ꯃꯃꯤꯠ ꯑꯗꯨ ꯇꯔꯪ ꯇꯔꯪ ꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯁꯨ ꯉꯥ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯇꯁꯦꯡꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯕꯤꯔꯅ ꯍꯥꯏꯔꯛꯏ ꯃꯥꯝꯆꯥ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯈꯣꯏꯒꯨꯝꯕꯁꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯧꯔꯥꯡ ꯃꯥꯏ ꯄꯥꯛꯂꯤ ꯀꯥꯟꯅꯗꯦ ꯉꯥ ꯅꯨꯄꯤ ꯑꯁꯦ ꯃꯥ ꯂꯩꯅꯅꯕ ꯄꯥꯇ꯭ꯔ ꯑꯆꯧꯕ ꯑꯃ ꯁꯦꯝꯁꯤ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤꯅꯦ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯁꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯆꯤꯟ ꯐꯠꯐꯠ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯄꯥꯇ꯭ꯔ ꯑꯆꯧꯕ ꯑꯃ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡ ꯁꯣꯛꯂꯒ ꯍꯩꯖꯤꯜꯂꯝꯃꯤ ꯉꯥ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯃꯥꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯊꯣꯏ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯁꯤꯕꯣ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯗꯤ ꯂꯩꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯂꯝꯃꯤ ꯂꯩꯊꯣꯏ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯍꯥꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯒꯤ ꯂꯥꯡꯗ ꯊꯨꯔꯦ ꯍꯥꯏꯕ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯂꯝꯃꯤ ꯍꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯒꯅꯨ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯅꯈꯣꯏꯅ ꯄꯥꯝꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯒꯅꯤ ꯅꯪꯕꯨ ꯊꯥꯗꯣꯛꯄꯗꯤ ꯑꯣꯏꯊꯣꯛꯑꯔꯣꯏ ꯅꯪꯅ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕ ꯏꯊꯧ ꯌꯥꯝ ꯋꯥꯠꯂꯤ ꯃꯗꯣ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯤꯕ ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯅꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯐꯤꯕꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯍꯟꯊꯅ ꯌꯦꯡꯂꯤꯕꯅꯣ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯁꯦꯜ ꯄꯥꯏꯗꯕ ꯌꯥꯗꯦ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯅꯤ ꯀꯥꯟꯅꯗꯦ ꯃꯥꯝꯆꯥ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯅ ꯊꯛꯅꯅꯕ ꯊꯤꯔꯨꯈꯤꯁꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯊꯣꯏ ꯇꯁꯦꯡꯅ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯁꯣꯟꯕ ꯖꯤꯕꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛ ꯐꯥꯖꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗ ꯁꯤꯖꯤꯟꯅꯕꯤꯔꯦ ꯐꯠꯇꯦꯗꯀꯣ ꯍꯦ ꯃꯤꯑꯣꯏꯕ ꯑꯩꯕꯨ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯂꯥꯛꯅꯔꯤꯕꯁꯦ ꯅꯣꯡꯃꯗꯤ ꯅꯈꯣꯏꯁꯨ ꯑꯋꯥꯕ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯁꯣꯝꯗ ꯂꯩꯊꯣꯏꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯈꯣꯝꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯈꯣꯝꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗ ꯍꯩꯐꯝ ꯏꯈꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯥꯗꯨ ꯅꯤꯛꯁꯨ ꯅꯤꯛꯏ ꯃꯔꯝꯗꯤ ꯂꯩꯊꯣꯏꯒꯤ ꯃꯄꯥꯕꯨꯡ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯈꯣꯝꯕ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯀꯞꯁꯤꯟꯅꯔꯝꯃꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯂꯣꯟ ꯑꯃ ꯂꯧꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯈꯣꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯦꯝꯕꯤ ꯑꯃꯗꯤ ꯊꯧꯕꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯊꯧꯕꯅ ꯍꯪꯂꯛꯂꯝꯃꯤ ꯍꯥꯏ ꯈꯣꯝꯕ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯔꯤꯕꯗꯤ ꯄꯥꯕꯨꯡ ꯏꯃꯥ ꯂꯩꯊꯣꯏꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯋꯥ ꯑꯗꯨꯗ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯏ ꯑꯃꯗꯤ ꯇꯥꯂꯛ ꯑꯗꯨꯗ ꯈꯣꯝꯕꯒꯤ ꯃꯄꯥꯕꯨꯡ ꯈꯝꯕꯁꯨ ꯂꯥꯛꯂꯝꯃꯤ ꯇꯧꯅꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯍꯥꯛꯁꯨ ꯄꯨꯡꯉꯛ ꯉꯛꯂꯦ ꯊꯧꯕ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯏꯆꯥꯅꯨꯄꯤꯒ ꯈꯠꯅ ꯆꯩꯅꯈꯤꯕꯒ ꯌꯥꯎꯅꯈꯤꯕ꯭ꯔꯅꯦ ꯈꯣꯝꯕ ꯃꯀꯣꯛ ꯑꯗꯨ ꯇꯞꯅ ꯅꯣꯝꯂꯒ ꯄꯥꯕꯨꯡ ꯀꯩꯁꯨ ꯍꯥꯏꯅꯈꯤꯕ ꯂꯩꯇꯦ ꯉꯔꯥꯡꯁꯦ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯏ ꯑꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯔꯒꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯨꯕ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯥꯅ ꯅꯨꯄꯥ ꯑꯃꯈꯛꯀꯤ ꯃꯃꯤꯡ ꯄꯜꯂꯛꯏ ꯊꯧꯗꯥꯡ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯥꯕꯨ ꯍꯧꯖꯤꯛꯁꯨ ꯅꯤꯡꯁꯤꯡꯂꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯑꯩꯅ ꯈꯟꯕꯗ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯆꯠꯃꯤꯟꯅꯔꯝꯒꯗꯕ ꯃꯥꯜꯂꯤ ꯋꯥ ꯑꯗꯨꯗ ꯈꯣꯝꯕꯒꯤ ꯃꯄꯥꯕꯨꯡ ꯈꯝꯕ ꯃꯩ ꯍꯧꯅ ꯁꯥꯎꯔꯛꯂꯝꯃꯤ
ꯂꯥꯛꯆꯩꯗ ꯑꯩꯒꯤ ꯃꯥꯏ ꯀꯔꯤꯁꯨ ꯌꯦꯡꯗꯕ ꯑꯩꯕꯨ ꯁꯤꯡꯅꯔꯤꯕ꯭ꯔꯥ ꯏꯇꯥꯎ ꯏꯆꯥꯅꯨꯄꯤꯕꯨ ꯍꯧꯖꯤꯛꯃꯛ ꯊꯤꯕꯤꯌꯨ ꯑꯩ ꯏꯁꯥꯃꯛꯅ ꯏꯆꯥꯅꯨꯄꯥꯒ ꯃꯔꯤ ꯊꯗꯠꯍꯟꯕ ꯄꯥꯝꯃꯤ ꯊꯧꯕꯁꯨ ꯍꯥꯏꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯃꯔꯨꯞ ꯋꯥꯐꯝ ꯑꯁꯦ ꯑꯆꯨꯝ ꯑꯔꯥꯟ ꯑꯃꯨꯛꯇ ꯈꯪꯕꯁꯨ ꯅꯠꯇ꯭ꯔꯤ ꯃꯄꯥ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯊꯥꯖꯩ ꯃꯍꯥꯛ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯎ ꯂꯦꯡꯉꯁꯤ ꯊꯧꯗꯥꯡ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯅꯈꯣꯏꯅꯗꯤ ꯁꯣꯏꯗꯅ ꯈꯪꯅꯔꯝꯒꯅꯤ ꯃꯈꯣꯏꯗ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ ꯑꯗꯨꯒ ꯑꯆꯨꯝ ꯑꯔꯥꯟꯗꯣ ꯈꯪꯗꯣꯛꯂꯨꯔꯁꯤ ꯊꯧꯕ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛ ꯇꯣꯝꯕ ꯍꯣꯏꯗ ꯆꯪꯂꯛꯈꯤꯗ꯭ꯔꯦ ꯐꯅꯗꯤ ꯆꯪꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯆꯤꯡꯅꯔꯤꯕ ꯄꯨꯝꯅꯃꯛꯀꯤꯁꯨ ꯀꯣꯛꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯆꯪꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ ꯐꯔꯦ ꯏꯇꯥꯎꯅ ꯌꯥꯝꯅ ꯆꯤꯡꯅꯔꯕꯅꯤꯅ ꯂꯥꯛꯑꯣ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯇꯣꯝꯕ ꯍꯣꯏꯗ ꯆꯠꯂꯨꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯇꯣꯝꯕꯒꯤ ꯁꯪꯒꯥꯏ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯊꯧꯕꯅ ꯁꯥꯎꯅ ꯀꯧꯔꯛꯂꯝꯃꯤ ꯃꯤ ꯂꯩꯇꯕ꯭ꯔꯣ ꯌꯨꯝ ꯑꯁꯤꯕꯨ ꯃꯤ ꯂꯩꯇꯕ꯭ꯔꯣ ꯊꯧꯗꯥꯡꯗꯨ ꯊꯣꯔꯛꯂꯝꯃꯤ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯂꯥꯛꯂꯤꯁꯤꯕꯣ ꯊꯧꯕ ꯁꯥꯎꯅ ꯏꯆꯥꯅꯨꯄꯤ ꯂꯩꯊꯣꯏ ꯀꯗꯥꯏꯗ ꯂꯩ ꯃꯥꯕꯨ ꯂꯨꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯠꯇ꯭ꯔꯥ ꯅꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯁꯨ ꯄꯥꯎ ꯐꯥꯎꯅꯔꯤꯕ꯭ꯔꯥ ꯋꯥꯔꯧꯕꯤꯅꯨ ꯃꯇꯥꯡ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯒꯨꯝꯁꯤ ꯑꯩꯗꯤ ꯃꯥꯕꯨ ꯀꯥꯎꯈꯤꯕ ꯀꯨꯏꯔꯕꯅꯤ ꯃꯥꯅ ꯂꯨꯍꯣꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯋꯥꯈꯜ ꯃꯥꯒꯤ ꯃꯃꯤ ꯑꯃꯗ ꯑꯩꯉꯣꯟꯗ ꯇꯥꯗ꯭ꯔꯦ ꯂꯦꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯊꯧꯗꯥꯡ ꯃꯃꯥ ꯑꯩꯗꯤ ꯏꯆꯥꯕꯨ ꯎꯗꯕꯗ ꯌꯥꯝ ꯋꯥꯔꯦ ꯏꯆꯥꯗꯣ ꯃꯇꯣꯟꯇꯅꯤ ꯅꯪꯅ ꯐꯅ ꯌꯥꯝꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯌꯨ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯏꯆꯥ ꯑꯗꯨꯃꯇꯪꯗꯤ ꯊꯥꯗꯣꯛꯄꯤꯌꯨ ꯊꯧꯗꯥꯡ ꯑꯗꯨ ꯁꯥꯎꯒꯠꯂꯛꯂꯝꯃꯤ ꯀꯩꯅꯣ ꯉꯁꯤ ꯅꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯃꯌꯥꯝ ꯑꯁꯤꯕꯣ ꯏꯄꯥ ꯏꯆꯥꯕꯨ ꯎꯠꯄ ꯂꯥꯛꯂꯤꯕ꯭ꯔꯥ ꯂꯩꯊꯣꯏ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯦ ꯆꯠꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯏꯄꯥ ꯏꯆꯥꯕꯨ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯤꯖꯤꯟꯕ ꯂꯥꯛꯄꯤꯒꯅꯨ ꯋꯥꯁꯦ ꯍꯥꯏꯔꯒ ꯊꯧꯗꯥꯡ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯊꯧꯗꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯊꯦꯡꯅꯔꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯧꯗꯥꯡ ꯃꯥꯒꯤ ꯀꯥꯗ ꯐꯝꯂꯒ ꯃꯊꯟꯇ ꯋꯥꯈꯜ ꯇꯧꯏ ꯐꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯩꯒꯤ ꯂꯩꯊꯣꯏ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯇꯛꯅꯍꯜꯂꯤꯕ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯑꯩꯅ ꯄꯦꯟꯊꯣꯛꯆꯅ ꯍꯤꯡꯖꯔꯤꯕꯅꯤ ꯅꯪꯒꯤ ꯑꯃꯨꯛ ꯀꯔꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡꯅꯣ ꯁꯣꯝꯗ ꯈꯣꯡꯕꯗꯣ ꯍꯨꯃꯥꯡ ꯃꯔꯤꯛꯅ ꯌꯣꯝꯂꯦ ꯍꯥꯏꯐꯝ ꯏꯈꯪ ꯈꯪꯂꯝꯗꯦ ꯃꯥꯒꯤ ꯀꯥꯗ ꯊꯨꯅ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯩꯊꯣꯏ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯅ ꯃꯤꯌꯥꯝ ꯀꯧꯗꯨꯅ ꯃꯥꯕꯨ ꯌꯦꯡꯍꯜꯂꯒ ꯁꯦꯜ ꯇꯥꯜꯂꯝꯃꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯉꯥ ꯅꯨꯄꯤ ꯃꯍꯥꯛꯇꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯃꯥꯌꯣꯛꯅꯔꯝꯃꯤ ꯂꯩꯊꯣꯏ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯀꯪꯐꯥꯜ ꯑꯁꯤꯗ ꯊꯨꯡꯂꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯁꯥꯅ ꯈꯪꯖꯔꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯈꯣꯝꯕꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯃꯍꯥꯛ ꯅꯠꯇꯕ ꯀꯅꯥ ꯑꯃꯠꯇꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯂꯣꯏ ꯑꯁꯨꯝꯅ ꯂꯩꯊꯣꯏ ꯃꯥꯡꯈꯤꯕꯒꯤ ꯋꯥꯈꯜꯅ ꯃꯤꯌꯥꯝ ꯄꯨꯝꯕ ꯀꯛꯉꯥꯎꯅꯔꯦ ꯐꯠꯇ꯭ꯔꯕ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯦꯜ ꯄꯥꯏꯈꯠꯂꯛꯂꯤ ꯊꯧꯗꯥꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯂꯩꯊꯣꯏꯕꯨ ꯊꯤꯔꯛꯄ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝꯗꯤ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯩꯊꯣꯏ ꯃꯤꯔꯣꯟꯕ ꯅꯨꯄꯤ ꯑꯣꯏꯕꯅ ꯃꯁꯥ ꯑꯗꯨ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯝꯃꯤ ꯃꯁꯥꯒꯤ ꯁꯛꯐꯝꯁꯨ ꯑꯍꯣꯡꯕ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯂꯩꯔꯝꯗꯦ ꯅꯣꯡꯃꯗꯤ ꯊꯧꯗꯥꯡꯅ ꯀꯪꯐꯥꯜꯗ ꯌꯦꯡꯂꯛꯂꯝꯃꯤ ꯇꯞꯅ ꯅꯨꯄꯥ ꯑꯅꯤꯈꯛ ꯅꯣꯛ ꯅꯣꯛꯇꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ ꯊꯧꯗꯥꯡ ꯅꯨꯡꯖꯥꯎ ꯑꯃꯒꯤ ꯅꯥꯀꯟꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯂꯣꯟꯅ ꯇꯥꯔꯝꯃꯤ ꯇꯥꯆꯧ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯝ ꯄꯩꯁꯥ ꯄꯥꯏꯈꯠꯂꯛꯏ ꯑꯩꯈꯣꯏꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯃꯁꯤꯒꯤ ꯉꯥ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯈꯣꯏꯁꯦ ꯀꯌꯥꯗ ꯀꯥꯟꯅꯕ ꯄꯤꯈ꯭ꯔꯕ ꯑꯗꯨꯕꯨ ꯇꯥꯆꯧ ꯉꯥ ꯅꯨꯄꯤꯁꯦ ꯃꯤꯔꯣꯜꯂꯦ ꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤꯅ ꯀꯝꯗꯧꯕ ꯃꯥꯅꯕꯨ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯗ ꯁꯦꯜ ꯌꯥꯝꯅ ꯇꯥꯜꯍꯧꯔꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯀꯣꯟꯅ ꯁꯤꯔꯒꯅ ꯏꯁꯤꯡꯗꯔ ꯀꯩꯅꯣ ꯂꯪꯊꯔꯒ ꯂꯣꯏꯔꯦꯗꯅ ꯂꯥꯎ ꯆꯠꯂꯁꯤ ꯍꯛꯆꯥꯡꯒꯁꯦ ꯆꯣꯛꯊꯔꯦ ꯉꯁꯤꯗꯤ ꯁꯥꯔꯦꯡꯗꯨꯝ ꯆꯥꯊꯣꯛꯎꯁꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯊꯧꯗꯥꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯈꯪꯂꯦ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯉꯥ ꯅꯨꯄꯤ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯊꯣꯏ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯄꯨ ꯀꯟꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯁꯣꯝꯗ ꯂꯩꯊꯣꯏ ꯆꯤꯟꯖꯥꯛꯁꯨ ꯅꯤꯡꯊꯤꯅ ꯄꯤꯖꯗꯕꯒ ꯃꯁꯥꯗꯨ ꯁꯣꯛꯆꯤꯟꯕꯅ ꯌꯥꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯂꯩꯊꯣꯏ ꯀꯞꯅ ꯋꯥꯅ ꯂꯦꯟꯕꯅ ꯃꯁꯔꯨꯛ ꯑꯣꯏꯔꯦ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯈꯤꯒꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯪꯕꯨ ꯐꯥꯖꯤꯟꯈꯤꯗꯣꯏꯅꯤ ꯅꯪꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯅꯈꯣꯏꯁꯦ ꯃꯤꯅꯨꯡꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯈꯤꯗ꯭ꯔꯦꯗꯀꯣ ꯑꯁꯨꯛ ꯐꯤꯕꯝ ꯁꯣꯛꯂꯕ ꯑꯩꯕꯨ ꯅꯈꯣꯏꯅ ꯁꯨꯝ ꯂꯥꯛꯅꯔꯤꯕꯁꯤꯕꯨ ꯅꯈꯣꯏ ꯑꯩꯒꯤ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯒꯅꯤ ꯕꯤꯔ ꯑꯃꯗꯤ ꯃꯥꯝꯆꯥ ꯂꯩꯊꯣꯏꯒꯤ ꯋꯥ ꯑꯗꯨꯗ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯋꯥ ꯑꯣꯟꯊꯣꯛꯅ ꯉꯥꯡꯈ꯭ꯔꯦꯗ ꯃꯥꯝꯆꯥꯅ ꯀꯥꯟꯅꯗꯦ ꯇꯥꯆꯧ ꯃꯁꯤ ꯉꯁꯤꯗꯤ ꯀꯔꯤꯝꯇ ꯄꯤꯖꯔꯣꯏꯁꯤ ꯃꯥꯕꯨ ꯆꯤꯟꯖꯥꯛ ꯊꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯗ
ꯑꯁꯨꯛ ꯍꯟꯊꯅ ꯉꯥꯡꯕ? ꯄꯤꯖꯔꯣꯏꯁꯦ, ꯃꯁꯥꯁꯦ ꯄꯠꯇꯗꯨꯅ ꯂꯩꯖꯁꯅꯨ, ꯃꯗꯨꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯆꯩꯊꯦꯡꯅ ꯂꯩꯊꯣꯏ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯅꯪꯂꯦ꯫ ꯅꯣꯡꯃꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯕꯤꯔ ꯑꯃꯗꯤ ꯃꯝꯆꯥꯒꯤ ꯃꯄꯥꯕꯨꯡ ꯃꯤꯈꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯉꯥ ꯅꯨꯄꯤꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯃꯗꯤ ꯉꯥ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯈꯣꯏꯒꯤ ꯂꯥꯡꯗ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤ, ꯑꯩꯕꯨ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯃꯤꯈꯨ ꯇꯁꯦꯡꯅ ꯉꯥ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯌꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯤꯈꯨꯅ ꯄꯥꯇ꯭ꯔ ꯑꯗꯨ ꯊꯨꯒꯥꯏꯔꯝꯃꯤ ꯑꯗꯨꯒ ꯉꯥ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯄꯥꯛ ꯑꯆꯧꯕ ꯑꯃꯗ ꯍꯤꯞꯍꯜꯂꯒ ꯏꯄꯥꯛ ꯑꯗꯨ ꯇꯝꯅ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯊꯧꯗꯥꯡ ꯊꯥꯞꯅ ꯅꯨꯄꯥ ꯑꯃꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯤ ꯂꯩꯊꯣꯏ ꯍꯧꯖꯤꯛꯇꯤ ꯎꯕ ꯐꯪꯖꯔꯦ꯫ ꯑꯁꯨꯝ ꯅꯛꯁꯜꯂꯛꯄꯗ ꯂꯩꯊꯣꯏꯅꯁꯨ ꯊꯧꯗꯥꯡꯕꯨ ꯎꯔꯦ꯫ ꯃꯤꯈꯨꯅ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯧꯖꯤꯛꯇꯤ ꯎꯅꯔꯦ꯫ ꯊꯧꯗꯥꯡꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ, ꯊꯥꯒꯠꯆꯔꯤ, ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯂꯩꯊꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯄꯒꯤꯗꯃꯛ꯫ ꯅꯍꯥꯛꯀꯤ ꯂꯃꯟ ꯑꯃ ꯃꯄꯣꯛꯁꯤꯃꯒꯤ ꯇꯣꯟꯁꯤꯟꯖꯔꯕꯅꯤ꯫ ꯀꯔꯤꯒꯤ ꯂꯃꯟꯅꯣꯗ? ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯤ꯫ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯂꯥꯟꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯏꯁꯥꯅ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯏꯆꯥꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯄꯥꯕꯨꯡꯒꯤꯗꯃꯛ ꯈꯜꯂꯒ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯃꯇꯨꯡꯗꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯊꯣꯛꯍꯟꯕꯤꯗꯅꯕ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯧꯈꯤꯕ ꯃꯇꯝ ꯀꯌꯥ ꯑꯁꯤꯗ ꯑꯣꯠꯈꯤꯕ ꯅꯩꯈꯤꯕ ꯃꯌꯥꯝ ꯑꯁꯦ, ꯑꯩꯅ ꯐꯥꯎꯈꯤꯕ ꯆꯩꯊꯦꯡꯁꯤꯡ ꯑꯗꯣ ꯅꯈꯣꯏꯅꯗꯤ ꯈꯪꯂꯣꯏ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯑꯩꯒꯤ ꯏꯄ꯭ꯋꯥꯃꯛꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯑꯩꯒꯤ ꯌꯨꯝ ꯏꯔꯣꯜꯅꯨꯡ ꯑꯁꯤꯗ ꯆꯪꯈ꯭ꯔꯒꯦ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯊꯧꯗꯥꯡ ꯑꯃꯗꯤ ꯂꯩꯊꯣꯏ ꯆꯪꯈ꯭ꯔꯦ꯫ ꯂꯩꯊꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯗꯤ ꯊꯧꯗꯥꯡꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯂꯩꯊꯣꯏ, ꯏꯄꯥꯒꯤ ꯏꯕꯦꯝꯃ꯫ ꯊꯧꯗꯥꯡ, ꯀꯔꯤꯅꯣ? ꯏꯄꯥꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯍꯜꯂꯨ꯫ ꯄꯥꯕꯨꯡ, ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯤ꯫ ꯐꯠꯇ꯭ꯔꯕ ꯈꯣꯝꯕꯅ ꯑꯩꯕꯨ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯊꯧꯗꯥꯡꯒꯤ ꯃꯔꯥ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯀꯩꯒꯤꯅꯣ ꯄꯥꯕꯨꯡꯅ ꯊꯧꯗꯥꯡꯕꯨ ꯂꯥꯟꯅ ꯂꯧꯔꯤꯕ? ꯃꯥꯅ ꯑꯩꯕꯨ ꯀꯟꯕꯤꯔꯛꯄꯅꯤ ꯄꯥꯕꯨꯡ꯫ ꯊꯧꯕ ꯉꯁꯤꯗꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯊꯧꯗꯥꯡ, ꯏꯄꯥꯕꯨ ꯀꯔꯤ ꯍꯥꯏꯅ ꯏꯔꯥꯜꯁꯤꯡ ꯑꯁꯤꯕꯨ ꯂꯥꯜꯂꯦ ꯍꯥꯏꯖꯔꯁꯤꯒꯦ? ꯇꯥꯂꯛ ꯑꯗꯨꯗ ꯇꯣꯝꯕꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯕꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯧꯗꯥꯡ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ? ꯏꯄꯥ ꯅꯪꯕꯨ ꯊꯤꯔꯛꯂꯤꯕꯅꯤ꯫ ꯊꯧꯕꯅ ꯇꯣꯝꯕꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯝꯂꯦ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯇꯥꯎ꯫ ꯇꯣꯝꯕꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ꯫ ꯂꯦꯝꯕꯤ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯔꯥꯜꯅꯤ, ꯇꯣꯝꯕꯒꯤ ꯃꯔꯥꯜ ꯅꯠꯇꯦ꯫ ꯊꯧꯕ, ꯅꯍꯥꯛꯀꯤ ꯏꯃꯥ ꯑꯩꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯩꯅ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯗꯨꯅ ꯃꯥꯕꯨ ꯃꯔꯥꯜ ꯁꯤꯖꯤꯟꯈꯤꯕꯅꯤ꯫ ꯃꯤꯍꯥꯠꯄꯒꯤ ꯃꯤꯡꯊꯣꯜ ꯑꯗꯣ ꯃꯥꯅ ꯐꯪꯖꯈꯤꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯂꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝꯗꯨ ꯄꯨꯡꯉꯉꯛꯏ꯫ ꯇꯣꯝꯕꯗꯤ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯧꯕ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯅꯪꯃꯛꯅ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯔꯝꯕ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯆꯠꯈ꯭ꯔꯣ꯫ ꯐꯠꯇꯕꯤ ꯅꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯒꯅꯨ꯫ ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯔꯥꯜꯁꯤꯃꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯪꯕꯨ ꯉꯥꯛꯄꯤꯕꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯑꯗꯨꯅ ꯃꯆꯥ ꯑꯩꯕꯨ ꯀꯌꯥꯗ ꯋꯥꯔꯧꯔꯝꯒꯗꯕ꯫ ꯅꯪꯕꯨꯁꯨ ꯑꯩꯅ ꯈꯨꯗꯛ ꯑꯁꯤꯗ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯒꯨꯝꯕ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯃꯤꯑꯣꯏ ꯅꯠꯇꯦ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯂꯦꯝꯕꯤꯕꯨ ꯊꯧꯕꯅ ꯃꯁꯝ ꯄꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯂꯩꯊꯣꯏꯁꯨ ꯃꯃꯥꯒꯤ ꯃꯔꯥꯜ ꯈꯪꯂꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯕꯒꯤ ꯃꯇꯧ ꯎꯠꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯕꯨ ꯋꯥꯔꯧꯈ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯦꯝꯕꯤ ꯊꯧꯕꯒꯤ ꯁꯪꯒꯥꯏ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯧꯕ ꯇꯣꯝꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯍꯧꯈꯤꯕ ꯃꯇꯝ ꯀꯌꯥ ꯑꯁꯦ ꯑꯩꯅ ꯏꯇꯥꯎꯕꯨ ꯂꯥꯟꯅ ꯈꯜꯂꯨꯔꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯄꯨꯝꯅꯃꯛ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯂꯣꯠꯇꯨꯅ ꯊꯝꯂꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯏꯇꯥꯎ꯫ ꯑꯩꯅ ꯄꯨꯝꯅꯃꯛ ꯑꯁꯦ ꯍꯥꯏꯗꯣꯛꯂꯨꯔꯒ ꯑꯃꯨꯛ ꯏꯆꯥ ꯂꯩꯊꯣꯏꯅ ꯃꯃꯥ ꯀꯥꯏꯅꯕꯒꯤ ꯆꯩꯅꯥ ꯐꯪꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯩꯅ ꯄꯨꯝꯅꯃꯛ ꯂꯣꯠꯈꯤꯕꯅꯤ꯫ ꯏꯇꯥꯎ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ꯫ ꯑꯩꯁꯦ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯋꯥꯠꯂꯕ ꯃꯤꯁꯛ ꯑꯃꯅꯣ꯫ ꯏꯇꯥꯎ, ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯑꯅꯧꯕ ꯂꯝꯕꯤꯗ ꯍꯤꯡꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯅꯤꯗꯨ ꯌꯥꯅꯔꯦ ꯑꯃꯗꯤ ꯂꯩꯊꯣꯏꯅꯁꯨ ꯊꯧꯗꯥꯡꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯄꯤꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯋꯥ ꯑꯗꯨꯗ ꯊꯧꯗꯥꯡꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯤꯈꯨ ꯁꯥꯎꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫
Machanupa ani adu noktuna halakli. Mapabungbu ubada jensilai amadi chawkraba patra adusu kaibadu ubada makhoi ani da tumina leptuna lai. Karigino. Nakhoi ani na tarumliba thabak asibu karino. Ha. Masibu afaba thabak lo. Thawai panba jiba amabu nakhoina soli haiduna phajin pusinduna thamnaga karino nakhoina tawribase. Ipasu phatraba miyoisingna phajinduna hatkibaduro nakhoina pamlibase. Ipagi chaina ado nakhoi yengba ngamgadra. Bira amadi mamcha mapabunggi wa aduda haifam ikang khangdana mapi ira cheli. Miku sauna pari. Nakhoi ani na karisu hainingjabanina. Ngasidagidi pabung yum masida hanjila ar punsi chupa mafam amada lairuraki. Adubu phatraba ichasingadi ai leminaba ngamloi. Mikudu chakhige haina tawri. Bira amadi mamchana mapabunggi makhong adu konduna kappe. Pabung akhoi lanjari. Nacha phattaba miyoi haibadu oirure. Hojikte akhoi wakhal tajari. Amukhana masigumba phattaba thabak singa se tawjararoigi. Pabung yum ase thatoktuna chatpikino. Pabung jakhrabadi akhoi di kanaga hinghogani. Miku Machagi wa aduda mapi tarakle. Ipagi bira, mamcha, ipana hingliba, asapum na magase, nakhoi anigi damaktani. Ipana hodnariba mayamase, nakhoi anigi nini he. Ipagi mangali nakhoi anidi. Karigi pabung na ichabu ngakpiro, lao. Pabung na nakhoi anibu kongi lao. Miku na macha anibu nungsina konbirami, hairiba numit asidagidi machil manao anido amukhana phataba thabak tawkhidre. Amadi Laithoi amadi thaudangsu nungaina machanupi ama phangzaduna ingna chikna laikhirami amadi phatraba khomba amadi lembina matik chaba chairak phangkhre khombagi mapabung khambasu machanupagi maral adugi damak thawbagi maphamda haijaba lakcharami thawbanasu mabu harau harau na ngakpirami asumna marup ahumadu nungsi chanana laiminakhirami